Manipuri NRC Chatnahanbagi Khongthang Paikhatpa Houre Haina Chief Minister Ngarang Phongdokhiba Wafam adu Mari Leinaba Ministry ki website te yengbadadi kariguma process amata Paikhatpa leite haina MPCC ki working president K Debabrata Phongdorakle Ngarang Thambal Sangle ta pangthokpa thauram amada Chief Minister Nongthombam Birena state asida NRC Chatnahanbagi Khongthang Paikhatpa Houre Haina Phongdokhiba Wafam adu react tawraduna ngase Congress baban da pangthokpa pawgi mifam amada Debabrata hai Ngarang thauram aduda Chief Minister na Manipuri NRC Chatnahanbagi thabuk Paikhatpa Houre haina phongdokhiba wafam adu kadai fawba chumbage haina Ministry of Home Affairs ki website te changlaga yenglubada karigumba document amata thengnakhide Chief Minister ki wafam ase mikhal ki campaign tawbada lauthorakpa oibana wafam ase mikhal ki oiba achauba ithel yawi haina lawgani loinana BJP khaktana NRC Chatnahanbagi ngamba amade yalhawmi singi apamba khangmagi maongda ngangba ase party amakhakna constitution Chatnahali haibagi maong wale Manipuri NRC Chatnaba Houre haidabade gazette notification ama thokadabane Assam da NRC Chatnakhiba matamda Assam gi oina gazette notification thoke wafam ase PIB na kumja English nganishun taraga mapan gi June thada press release oina thokibane Madam aduna Chief Minister na NRC Chatnahanbagi thabak lokhatpa Houre haibase lainga ki mari leinaba department ki khuthangda khanghalaklabade miyamda fawriba chamnaba asi leiroi Congress Party ki oinasu NRC Chatnahanbagi haibase adumak support tawraga laklam pafam ti hainasu mana phongdokhe mahakna makha tana high illegal immigrant natraga foreigners sing detect amasung deport tawbagi right ase leiriba state singi government tapi wafam ase kumja English nganishum na taraga taret August thada Ministry of Home Affairs na Chief Secretary sing da circular amam thoktuna khangalakhrabade illegal immigrant natraga foreigners sing ase leiriba leibaki tongan ek ki makada fab amade deportation tawba yai haina palle asigumba ek sing asigi makada paliba lengak asina khadang ngalikaida thabak thoram sing paikhatlamnabade ngasi thokliba irang ase thoklamdabasu yai Foreigner identification deportation ase fazana implement tawdrabade NRC ase ningthina mathau pangthokpa kamloi Khongthang ase gi damak foreigner identification detection ge tribunal ama lingba mathau tai hiram ase matang da cabinet sub committee ama semnaga yengshiluba adude cabinet ki wakhalon manungda leiba thabakni tasengna illegal immigrant natraga foreigner sing Khandoke haina khalamlabade tribunal semlaga foreigner ek makhada identification amasong deportation ki Khongthang ase lokhatlamgadabani haina developtana makhata na phudokhe Honorable Chief Minister na thambiriba Manipuri NIC Chatnahanbagi ekoi step lokhatpa Houre hairibse masi ekoina khangdabana oiramba yai opposition da leibana madu ekoina information do leiram dabsu yai che chang ekoi khutta leitabsu yai toyum song asi morning amasong ngarang nungdang da ekoina mari leinaba government ki website sing information site sing da yengba kanda di leite aduga NRC Manipuri da Chatnahanbagi bise masi prajana khanggadaba praja section kodamangna khanggadaba praja singda langtaknaba amujung chingnaba mayam lehandanaba sarkarna madugi DIPR ki khuthangdara natri mari leinaba vibhag ki khuthangda khanganba yamna mathau tai MIC ki Ministry of Home Affairs ki communication magi chesang tharak pale regadi prajada khangan biba as a responsible opposition party constitutional entity mo oibanina ekoi dusu khangan bio Paugi bifam aduda saruk yakhiba Haragi Minister Dr. K. Ratan Kumar hai AICC ke General Secretary in charge Oiramba Bhakta Charan Das na Manipuri thokliba irang asiga mari leinana thamkiba wafam adu MPCC na su protest tawkiba leire haibo wafam adu social media gi platform khudingmakta gi loktokhrabane adubu MLA RK imona puthorakhiba video clip adude jitha nata hoba oigane madugi damak MLA RK imu buthagatpa phondokle Bhakta Charan Das na thamkiba wafam adu bahaki wakhalon manungda de hiramasi matangda makhata na awai akum tawnabasu pamde haina Ratan Kumar na makhata khe Haiba potse masida koina hygiene bagi wafam leite propaganda oina season bagi wafam leite masi koina hanju aina thamjagi budu madugi du magi individual loiba akoi statement ni akoi AICC da ju akoi khudakta akoi state president na akoi state congress ki leaders na madu objection tawgrabani adugi matungda mahaksu akoi substitute tawgre haidana ye adumaina thamjage aduna masida akoi Makhatana akoi awai akum tawnaba khotnaba masi akoi gi leiba Manipur gi akoi gi situation jida masung masi ayamuhanna akoi tawbiraktanaba appeal tawjari